ꯑꯔꯣꯏꯕ ꯄꯥꯎ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯔꯛꯄ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯗ UKNA 3 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯈꯨꯔꯨꯝꯖꯔꯤ Istv Manipuri pau miding tabiriba pumnamakpu taramnokchari pau sandokna pizari Tronglaubi mihatka mari leinana security force na chatharakpa combing operation da UKNA 3 khutlaiga konana fare haina official oiba source amana hairi source asigi matung ina makhoi ahum adu Churachandpur district ki manung chanba mafam amadagi phabani hairi makhoi dagi AK47 rifles ama amadi 9mm pistol amasu phagat le hairi makhoi ahum makha tana wahung pahung chathari haina official oiba source asina makha tari Tronglaubi thaudoka mari leinana tampaki district singda miyamgi ihau pakshana lakpadagi tongan ba district authority singna lauthokiba curfew na maram oiraga mahausagi punsida akaiba oire Imphal West DC na lauthokiba curfew na maram oiraga Khwairambal Kaithel thonglo naki curfew thugaiduna lambi da thorakpa miyoi sing police na tansinki medical media mai ising na chingba tangai fadaba chathok chasin tawba singdi athingba pikhide ayuki matamda manama sing yonba amadi leiba lakpa sing ayaba piba mafam kharasu yawki Tronglaubi thaudoka mari leinana MYDC maklangdagi maklang apunba maira paibina sinduna patsoidagi maklang phauba maira paiduri human chain semkhre human chain sembaduda saruk yaraduna maklang apunba maira paibigi general secretary Brajeshwari da security force leina kuki militant singna mihathi na hatkibabu yaningda ba phongdogli CRPF na Tronglaubi thaudopa yaningdaba phongdoktuna iramdam kanbalub ikal amadi United Committee Pukhau Making Dolai Thavina Shinduna Uyumpo Gram Panchayat amadi Pukhau GP gi manungda leiba Khunja Singa wakat khongchat chathakre khongchat adu wakhong lampaktagi hauraga yumnampa lawfauba chatlaba matung Pukhau lamdam lampakta thungki Pukhau laifamda yaurabada matungda Tronglaubi awang leikai da kuki singna kaplakpa bom na panduna tumduna leiba machin mawpa leikidaba amadi thaudok adubu yaningdaba phongdoktuna khongjang changshinbada CRPF na kaptuna hat khraba singidamak awaba phongtokki khongjang da saru yakiba singi maikaidagi central force leina nupi angang de attack tawhanba amadi maral leiba sing phanana ba khongjang changshinba micham hatpa yaningde central force leibagi mathau ta haina phongdokki
Central Security Force level mafam da anapa mafam dagi laaga kamai tang rik attack tawga akogi hai bagalo se anang sina se hadan bado sini maramadu na koi Central Security Force khajin ngai leke haije bagalo na asigum ba Central Security Force je atubo matam na Manipur dagi hanbigo loina State Force na mafam chana koi gahan bidana asigum ba leriba Kungang koya mayam sing ahan biu loina na koi awang lambai ke le jeri ba masida chu marak marak te nongmai kapsun ba sigum ba thok sing ni to thokki ba lai bani samai na misi na ma daw dra adu bo masidi koi masida gi ti koi otha ba na dana koi ha na gi matau gum na koi bhajana koi kungang ji mera pai bi mayam koi mayam koi bale te mayam unjal laga koi masida gi koi ware blok jare memorandum ama koi cm da thajar ni loina koi sida mera pai bi mayam dana koi lekai ngak ta sing ba thau se thau ni hai bo apam koi Paugi marak than na timber break matang losari. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Kudingmak sibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Ini mati gano. Ada bertemu. Sini yang saya next time di nak section na laksi laga tamu bani ne. Tadarang se juhar haba kam tak kita bo. Asumna mayam na macam bo ngap sen lugum. Masih yung masibu aso yang an kok ada betagi. Next time di na ngap seli. Next time di juhar haba di ngap kok na bersem bani. Zaman teknologi sih na bana konkret ketok na tina ba macam da. Kapal na amuk tu kena angle adli. Next time strength is in the way. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung amuka hana taram nokchari makha taba pauda Agriculture Department namadi miyoi kharaga loktunaraga Manipur da pushalakpa urea har udre haina All Manipur Fertilizers Dealers Welfare Association amaral sirakli yumpham yaudabani haina IFFCO ge member Leisangthem Santi Kumar na hairi Leisangthem Santi Kumar na makha tana hai Manipur da urea har pushalakli ba ashi Manipur State lenga ki Agriculture Department amadi private dealers sing ni Department amadi dealers sing na Manipur da pushalakpa urea ashi manade Amaromda All Manipur Fertilizers Dealers Welfare Association hairibasi masagi office leitaba chahi gi mifam amukta pangthoktaba association amane masigi mathakta paugi mifam pangthoklaga wangang loi oina wangang kiba YBZN hairiba mishak ase dealer amasun nate mahag added college amagi computer section da thabak tawbani Santi Kumar na makhatana December dagi March fawba Manipur da changshilakhiba Urea har udre haribashi aran bani numit adugi wangang loi Y Vision masamakna aihak isana IFFCO urea bag chani amadi secretary in charge oriba L Hemanda bag chahumga kunipan pikrabani urea fanghauda lamdam ashige dealer singna har makhal ashi pamlabadi lawiba yagani department na chingba urea di mathautaba matung inna Buffer stock tawba yai adubu private dealer singna chingba har asibu buffer stock taw haiba leite private dealer singna chinglakpa urea sing retailer gi khuthangda tha gi oina phanghalli karigumba tha adu da chinghaudrabadi tha adugi allocation mangjai IFFCO amadi matrix company gi dealer singna pushilakpa urea sing lawmi singna ningtham gi mana masing thabada shijinaduna housing Manipur gi achauba kaithel singda marangkaina phanghalliba shini masida natana anirak lokpa lawroki urea watana ba piri hairi loshilakpada maroiba pau amukana pizari Strong Laubi Mihat Kamari Lenana Security Force na Chatharakpa combing operation da UKNA ahum khulaiga kona na pare hairi Hausi Pawgi na Istv na Pizza Manipuri Paw matang solution jari mideng tabiram ni pumna magpo mukana kurang jari